ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕꯤ ꯑꯃꯨꯔꯩꯕꯨ ꯁꯧꯒꯠꯄꯤ ꯃꯇꯥ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟꯖꯔꯤ, ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯔꯩꯒꯤ ꯃꯅꯥ ꯑꯗꯨ ꯀꯟꯅ ꯂꯩꯗꯨꯅ ꯃꯌꯨꯝ ꯌꯧꯅ ꯄꯨꯔꯛꯏ꯫ ꯑꯃꯨꯔꯩꯁꯨ ꯅꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯂꯪꯕꯥꯏꯕꯤ ꯁꯣꯅꯣ ꯆꯨꯕꯤ, ꯊꯥꯗꯣꯛꯎ ꯅꯥꯏ ꯍꯥꯏꯔꯒ ꯅꯪ ꯈꯪꯅꯤꯕ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯂꯪꯕꯥꯏꯕꯤꯁꯨ ꯁꯥꯎꯅ, ꯅꯃꯥꯗ ꯍꯥꯏꯗꯣꯛꯀꯦꯔꯥ ꯅꯄꯥꯗ ꯇꯥꯛꯀꯦꯔꯥ, ꯇꯥꯛꯅꯤꯡꯕ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯐꯨꯔꯤꯕꯅꯤ, ꯈꯪꯅꯕ꯭ꯔꯥ? ꯍꯩ ꯍꯨꯔꯥꯟꯕꯤ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯅꯁꯛ ꯁꯛꯇꯥꯗꯨꯒ꯫ ꯂꯪꯕꯥꯏꯕꯤꯅ ꯃꯅꯥ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯔꯗꯨꯅ, ꯀꯔꯤꯅꯣꯅꯦ, ꯑꯉꯥꯡ ꯃꯅꯥꯀꯗꯨ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯤꯅꯦ, ꯊꯥꯗꯣꯛꯎꯅꯦ ꯂꯪꯕꯥꯏꯕꯤ꯫ ꯂꯪꯕꯥꯏꯕꯤ ꯑꯃꯨꯔꯩꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯇꯨꯅ, ꯏꯆꯦ, ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯔꯦ, ꯑꯩ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯅꯆꯥ ꯑꯁꯦ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯦ ꯍꯣꯏꯁꯨ ꯑꯉꯥꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯉꯥꯡꯁꯛ ꯇꯧꯕꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯁꯤꯃꯛꯇꯗꯁꯨ ꯌꯦꯡꯉꯨ, ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯀꯣꯟꯗꯒꯤ ꯀꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯐꯅꯦꯛ ꯃꯆꯥꯗꯣ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯤꯅꯤ꯫ ꯊꯕꯥ ꯃꯆꯥꯕꯨ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯣꯟ ꯋꯥꯡꯈꯠꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯕ ꯂꯪꯕꯥꯏꯕꯤ, ꯆꯠꯊꯣꯛꯎꯁꯦ, ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯄꯣꯠꯇꯣ ꯂꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗꯅꯦ ꯀ꯭ꯋꯥꯛꯀꯨꯝꯅ ꯈꯣꯡꯂꯅꯨ꯫ ꯂꯪꯕꯥꯏꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ, ꯍꯔꯦ ꯍꯔꯦ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯣꯡꯗꯥ ꯑꯃꯅꯤꯅꯦ꯫ ꯍꯣ ꯏꯆꯦ ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯋꯥꯔꯛꯎꯅꯦꯍꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯆꯥꯁꯦ ꯀꯟꯈꯠꯂꯗꯤꯅꯦ, ꯍꯌꯦꯡ ꯆꯥꯎꯔꯛꯂ ꯐꯥꯎꯕ ꯃꯔꯝꯆꯠ ꯑꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯤꯕꯅꯤꯅꯦ꯫ ꯍꯣ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯅꯆꯥ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯀꯣ꯫ ꯀꯔꯤ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯌꯥꯝ ꯐꯔꯗꯅ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯇꯅꯦ ꯑꯐꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯑꯩꯈꯣꯏ꯫ ꯂꯪꯕꯥꯏꯕꯤꯁꯨ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯕꯨ ꯂꯣꯟꯅ ꯂꯧꯕ ꯀꯩꯗꯧꯒꯦ ꯍꯥ? ꯃꯤ ꯀꯔꯤꯒꯤ ꯎꯍꯜꯂꯤꯅꯣ ꯅꯪꯕꯨ? ꯍꯩ ꯑꯄꯪꯕꯤ, ꯄꯪꯕ ꯌꯥꯗꯦꯅꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯕ ꯍꯥꯏꯁꯤꯗꯤꯅꯦ, ꯈꯪꯂꯕ꯭ꯔꯥ? ꯂꯣꯟꯅ ꯂꯧꯒꯗꯕ, ꯂꯣꯟꯅ꯫ ꯑꯃꯨꯔꯩꯁꯨ ꯈꯨꯝꯃꯤ, ꯂꯣꯟꯅ ꯂꯧꯒꯦ ꯇꯧꯕꯅꯤ ꯏꯃꯥ, ꯑꯗ ꯎꯊꯣꯛꯈ꯭ꯔꯤꯅꯤ, ꯃꯇꯨꯡꯗꯤ ꯂꯣꯟꯅ ꯂꯧꯒꯦꯀꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯑꯃꯨꯔꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯑꯃꯨꯔꯩꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯣꯡꯃꯇ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯗꯦ꯫ ꯑꯗꯨꯃꯛ ꯃꯆꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯀꯟꯈꯠꯇꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ꯫ ꯃꯁꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯃꯆꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯗꯕ ꯃꯃꯥ ꯑꯁꯤ ꯀꯔꯝꯕ ꯃꯃꯥꯅꯣ ꯈꯪꯗꯦ꯫ ꯊꯕꯥ ꯏꯕꯦꯝꯃ ꯍꯥꯏꯕꯤꯁꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯔꯩ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯑꯃꯨꯔꯩ ꯁꯛꯐꯝ ꯃꯨꯔꯇꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯀꯌꯥꯠ ꯈꯨꯗꯤꯡ ꯂꯣꯏꯅ ꯐꯖꯩ, ꯌꯦꯡꯕꯗ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯩ ꯀꯨꯆꯨ ꯁꯦꯡꯗꯦ, ꯃꯁꯝ ꯑꯗꯨ ꯏꯁꯥꯡ ꯁꯥꯡꯅ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯏ꯫ ꯉꯁꯤꯁꯨ ꯑꯃꯨꯔꯩ ꯀꯩꯊꯦꯜꯗ ꯃꯃꯥꯕꯨ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯝꯕꯟ ꯑꯗꯨꯗ ꯃꯔꯤ ꯆꯠꯇꯨꯅ ꯇꯣꯔꯣꯕꯣꯠ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯣꯔꯣꯕꯣꯠ ꯑꯅꯤ ꯇꯍꯥ ꯇꯍꯥ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯏꯕꯣꯍꯜꯅ ꯂꯂꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯅꯦ, ꯍꯟꯗꯛꯇꯤ ꯇꯣꯔꯣꯕꯣꯠꯇꯣ ꯌꯥꯝꯅꯗꯤ ꯄꯥꯟꯕꯅꯤ, ꯑꯗꯨꯒ ꯉꯍꯥꯟꯁꯦ ꯈꯔ ꯍꯦꯛꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ 10ꯃꯨꯛꯇꯅꯤ ꯄꯥꯜꯂꯤꯁꯦ꯫ ꯑꯩꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯊꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯂꯁꯤ ꯏꯅꯦ꯫ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯑꯣꯏꯗꯦꯅꯦ ꯑꯗꯨꯗꯤ ꯏꯕꯣꯍꯜ꯫ ꯍꯣꯏ ꯍꯣꯏ, ꯏꯅꯦꯁꯨꯅꯦ, ꯉꯍꯥꯟꯈꯩ ꯏꯅꯦꯁꯨ ꯀꯩꯊꯦꯜ ꯆꯠꯄ ꯂꯦꯞꯄꯨꯕ ꯑꯁꯤꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯅꯤꯗꯨ ꯏꯪꯈꯣꯜ ꯌꯧꯔꯗꯨꯅ ꯄꯣꯠ ꯍꯦꯛꯅꯕ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯊꯥꯡ ꯁꯣꯔꯤꯗꯨ ꯄꯥꯏꯗꯨꯅ ꯇꯣꯔꯣꯕꯣꯠ ꯍꯦꯛꯄ ꯍꯧꯔꯛꯏ꯫ ꯏꯕꯣꯍꯜ ꯇꯣꯔꯣꯕꯣꯠ ꯃꯁꯤꯡ ꯊꯤꯕꯗ 10 ꯁꯨꯔꯝꯗꯕ ꯑꯗꯨꯗ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ, ꯇꯣꯔꯣꯕꯣꯠꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯁꯤꯡ ꯊꯤꯔꯝꯕꯗꯨ 10ꯗꯤ ꯁꯨꯍꯧꯕꯅꯤꯗ, 9 ꯈꯛ ꯉꯥꯏꯔꯝꯂꯤꯕꯁꯤꯕꯣ꯫ ꯂꯂꯣꯟꯕꯤ ꯑꯍꯟ ꯑꯗꯨꯅ,
Kaidore ibohan pot hekpa leplabadi. Ine, aigi torobose 10 suramdre, 9 khakta ngairamle. Ahan nupi adusu torobot aduda yengi, haiso haibani torobot adu yamna phajai, chawsu yamna chawi. Ahan aduna, ibohan, nangi torobose yamna phajai ne. Ine na khanbada ani mangkhre harido, mina satlamdau malida. Hoi ne ine, aisu adum khalibani. Aina ingkholase, ngaihak hek thadokpadani. Aigi ingkhongi potchaise sumani adum mangadawni. Aina yamna chingnaba angang ama lei. Maana soidana loromdoribani. Pisak piklingaidagi hauna huranbadane maming chalaklaba angangni ine. Ihe, onthokpanida. Ibohal upay leite, mamit-makna uhawbasu nattabana hairubasu ngamde. Adubu amuktangdi phage khanduna thamoyda singduna leikhi. Amurei, torobot adu kang khada thamduna momono i. Ren ima halaklaga hayeng kaithenda yonaba pirage. Aduga sen aduna ne phi phajabam laithoke. Amurei monda nungaina chak thongba hawi mathanta su wa ngangje. Aibu inengobina saba phido onthokna pamkhreda. Kamdawne sen puthoktuna leige hairabasu ngamloi yamna tange haibani. Pamdi onthokna pamkhreda. Kanade ai tanjai phangmadane khurandaba yade. Kaidawne huralaga lawba tabani. Sen khara hongna piyu leige haibasu yadrabanina. Yam piningdradine hurani haise khangra hangde. Asi haiduna Amurei angobina wana sajaba phi adu loge haina ahing taibang khangdana aduma khanduna laikhre. Nongma numit ama angobina mana saba phi adu phisa khondagi kaklaba tung yonaba haiduna phi adu chanang phajana thaklaba tungda nungsada phawdoi. Amurei ni mayumda halakpada phi adu phawduna leiba ubadagi Amurei mihun chongba hawkhre. Matang chare khanduna mirak narak yengduna naronda hut phawzilaktuna phi adubu lawkhre. Aduga nungsiki mang thaduna chelai. Mayum hek yawbaga phi adu ningthina mafam chana kanasu thiba phangloidaba mafam amada losinduna thamkhre. Aduga karisu tawdaba saduna masadu ni tana leithoi. Angobina chak loisilamduna mapanda thorakpa matamda mana phawramba phi adu leiramdraba aduda angobi lawai satle. Akoiba aduda koirei leiduna yengi. Haima leiramdrene phido. Kamdawni sidi idea. Kayada thuna lawramlibano yenguni sibo. Natte haibanida ngaihak khakni imungda chak loisilage haiduna haina changlubase. Madugi kuchu sengdabi Amurei haibi huranbiduna soidana lawramganiba. Migi achit akom yengduna adum leirabra khangdene madubo. Natte isagi iramda isagi polangkhokta phi phawba huranba ngamba leksabi asibu karamba minone. Soidana ne mana lawramgani. Phido mana yamna pami hongna piyo haiduna yamna toina haibanine. He magumbana angobi aibu ngambra yabrado khangni leita leramsanu. Khudak adu maktada angobi yamna sauna Amuregi mayumda lai. Sumang aduda makhwang metuna Amurei bu kawi. Hai, Amurei, tabra, mapanda yamna thuna tholo. Amurei mabu kauribadu angobi nani haiba khangi. Mihun adu dangdang chongba haurai. Adubu haine singna phathai. Aduga kaisu tawdaba saduna masadu iting-tingi. Amurei mi kide landaba saba yamna hai. Asiguma thawdok tholakpa matamda kari khumba haibasi mahakti hainarabani. Mahaki khuchabi haibadu oirabani. Aduna thabak sinbi saduna phadi aduma paiduna hobi chentorai. Kanano aiba kauribasibo thabakna thabak chinbane. Angobi makhwang metuna leirambadu ubada. Ini oire, kari leire ine. Matau aduda angobi hena kakhre sauna khumi. Hai, khangsin usinadabana kanaroi. Karai, haujik ngaihaki mamangda nangna huranduna pukhiba aina chanang tharaga suramduna phawramba phido yamna thuna puthoro. Amurei su churi tapham aduda kumtharaktuna. Karino, inegi phi mangkhraga prap migi mayumsida laklaga aingonda kit hekta namibasibu kaigino. Natte, inegi koksibu bera tawrabro. Hai, nachinyana thigenu khanglabra. Nasagi naran kupsinaba akan sagano. Nagun khanglaba ngaktani. Nangnane pangangangbado oiroi. Yamna thunane
ꯑꯩꯒꯤ ꯐꯤꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯑꯃꯨꯔꯩꯁꯨ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ, ꯍꯩꯃꯥ, ꯏꯅꯦꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯃꯤꯅ ꯂꯧꯗꯦ ꯍꯥꯏꯔꯃꯛꯇꯗ ꯄꯨꯊꯣꯔꯛꯑꯣꯕꯨ ꯀꯩꯅꯣ? ꯀꯔꯥꯏꯗꯒꯤ ꯀꯣꯠꯇꯨꯅ ꯂꯧꯔꯨꯆꯣ ꯍꯥꯏꯕꯅꯣ? ꯍꯥꯏ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯉꯁꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯇꯧꯅꯤꯡꯕ ꯇꯧ, ꯑꯩꯈꯣꯏꯗꯤꯅꯦ ꯂꯧꯗ꯭ꯔꯗꯤ ꯂꯧꯗꯦ꯫ ꯅꯠꯇ꯭ꯔꯒ ꯏꯅꯦꯅ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯗꯨ ꯉꯝꯗ꯭ꯔꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎꯕꯤꯔꯅꯨ, ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯏꯅꯦꯁꯨꯅꯦ ꯆꯦꯟꯕꯈꯛ ꯌꯥꯔꯣꯏ꯫ ꯑꯉꯧꯕꯤ ꯇꯁꯦꯡꯅ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯦ꯫ ꯑꯃꯨꯔꯩꯅ ꯁꯣꯏꯗꯅ ꯉꯝꯈꯤꯗꯧꯔꯦ, ꯃꯔꯝꯗꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯈꯪꯅꯤ ꯍꯥꯏꯔꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯨꯔꯩ ꯃꯈꯨꯠ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯕꯒꯨꯝ ꯀꯟꯊꯣꯛꯂꯒ ꯃꯉꯛ ꯍꯥꯏꯔꯞ ꯊꯦꯛꯀꯠꯇꯨꯅ ꯍꯥꯏ, ꯑꯩꯅ ꯍꯨꯈ꯭ꯔꯕ ꯄꯣꯠꯄꯨ ꯑꯃꯨꯛ ꯂꯧꯅꯤ ꯀꯥꯏꯅ ꯂꯥꯛꯆ ꯁꯥꯏꯅꯦ, ꯐꯪꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯃꯨꯔꯩ ꯄꯣꯠ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩ꯫ ꯃꯥꯅꯕꯨ ꯄꯥꯝꯈ꯭ꯔꯕꯗꯤ ꯂꯧꯗꯅ ꯈꯛ ꯇꯣꯛꯇꯦ꯫ ꯉꯁꯤ ꯍꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯨꯗꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯄꯃꯛꯇꯅꯤ꯫ ꯑꯃꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯅꯥꯎꯅꯤ꯫ ꯊꯣꯏꯕꯤꯅꯥꯎꯅ, ꯑꯃꯨꯔꯩ, ꯑꯃꯨꯔꯩ, ꯑꯩꯈꯣꯏ ꯂꯥꯛꯏꯒꯤ ꯊꯣꯔꯛꯑꯣ꯫ ꯑꯃꯨꯔꯩꯁꯨ ꯊꯣꯔꯛꯇꯨꯅ, ꯑꯁ, ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯃꯤ ꯀꯧꯔꯛꯄꯁꯦ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯏꯅꯤ꯫ ꯃꯦꯝꯊꯣꯏ ꯅꯣꯛꯂꯒ, ꯀꯔꯤ ꯂꯨꯗꯕꯃꯨꯛ ꯇꯧꯔꯨꯔꯦ ꯏꯕꯦꯝꯃ? ꯑꯐ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯑꯣꯏꯔꯔꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯐꯥꯎ ꯅꯪꯒ ꯇꯤꯟꯅꯕꯁꯦ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯕꯅꯤ꯫ ꯑꯃꯨꯔꯩ, ꯃꯦꯝꯊꯣꯏꯗ ꯁꯨꯛꯇꯨꯅ, ꯏꯁ, ꯀꯔꯤ ꯋꯥꯇꯥꯅꯤꯒꯤ ꯏꯕꯦꯝꯃ, ꯌꯦꯡꯅꯤꯡꯗꯦꯍꯦ꯫ ꯑꯗꯣ ꯀꯩ ꯂꯩꯔꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯊꯣꯏꯕꯤꯅꯥꯎꯅ ꯁꯠ ꯍꯥꯏꯔꯛꯏ, ꯍꯣ, ꯉꯁꯤꯗꯤꯅꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯉꯥꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯍꯨꯝ ꯉꯥ ꯊꯣꯡꯂꯒ ꯆꯥꯁꯦ ꯍꯥꯏꯕ꯫ ꯑꯃꯨꯔꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ, ꯌꯥꯏꯌꯦ ꯆꯥꯁꯦ, ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯥꯏꯁꯤꯗ ꯉꯥꯅ ꯀꯗꯥꯏꯗꯒꯤ? ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯅꯥꯎ ꯌꯦꯡꯅꯩ꯫ ꯊꯣꯏꯕꯤꯅꯥꯎꯅ, ꯉꯥꯒꯤ ꯋꯥꯕꯨ ꯀꯩꯅꯣ, ꯍꯨꯔꯥꯜꯂꯒ ꯆꯥꯗꯧꯅꯤ꯫ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯗꯨꯕꯨ꯫ ꯑꯃꯨꯔꯩꯅ, ꯏꯁ, ꯅꯣꯏꯁꯨ ꯍꯦꯛꯇ ꯍꯥꯏꯍꯦ, ꯀꯥꯏꯗꯩ ꯍꯨꯔꯥꯟꯕꯅꯣ? ꯑꯩꯗꯤ ꯂꯣꯟꯅ ꯁꯨꯝ ꯂꯧꯕꯅꯤ ꯀꯩꯅꯣ꯫ ꯃꯦꯝꯊꯣꯏꯅ, ꯍꯣ, ꯂꯣꯟꯅ ꯂꯧꯕꯗꯨꯅꯦ ꯍꯥꯏꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯁꯦꯅ ꯉꯥ ꯂꯩꯔꯒ ꯆꯥꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯉꯥꯒꯤ ꯀꯣꯝꯗꯒꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯐꯥꯁꯦ꯫ ꯐꯣꯡꯅꯒꯅꯦ ꯐꯥꯔꯨ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯄꯟꯊꯧ ꯁꯛ ꯐꯖꯕꯗꯨꯅꯅꯦ ꯌꯥꯏꯐꯧ ꯐꯧꯅꯤ ꯅꯠꯇ꯭ꯔꯗꯤ꯫ ꯑꯃꯨꯔꯩꯅ, ꯍꯣꯏꯁꯦ, ꯃꯄꯨ ꯅꯪꯁꯨ ꯌꯥꯎꯔꯤꯁꯤꯕꯨ, ꯍꯦꯛꯇꯅꯦ ꯑꯃꯝꯕꯗ ꯐꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯂꯥꯛꯅꯔꯣꯗꯨꯗꯤ꯫ ꯊꯣꯏꯕꯤꯅꯥꯎꯅ, ꯑꯗꯣ ꯑꯃꯨꯔꯩ, ꯅꯪ ꯆꯦꯡ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ? ꯀꯥꯎꯁꯟꯅꯔꯒ ꯅꯪꯗꯤ ꯆꯦꯡ ꯍꯦꯛꯇ ꯄꯨꯔꯛꯇꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯀꯥꯎꯗꯅꯕ ꯍꯧꯖꯤꯛꯇꯒꯤ ꯌꯣꯝꯂꯒ ꯊꯝꯃꯣ꯫ ꯍꯣꯏꯍꯦ, ꯀꯥꯎꯔꯣꯏ ꯀꯩꯁꯨ꯫ ꯍꯣꯔꯦꯟ ꯆꯠꯄꯗꯅꯦ ꯌꯨꯝꯂꯛ ꯐꯥꯎꯔ ꯆꯠꯁꯦ꯫ ꯇꯥꯟ ꯆꯥꯔꯗꯤ ꯁꯤꯡꯖꯨ ꯁꯨꯅꯕ ꯀꯣꯕꯤ ꯑꯃ ꯂꯥꯝꯐꯣꯏ ꯐꯣꯏꯔꯛꯁꯦ꯫ ꯆꯥꯅꯤꯅ ꯆꯥꯔꯗꯤꯅꯦ ꯃꯑꯣꯡ ꯇꯥꯅ ꯁꯨꯅꯕ ꯂꯣꯏꯅ ꯆꯥꯗꯧꯅꯤ, ꯍꯨꯔꯥꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯟꯅꯕ ꯂꯣꯏꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯅꯥꯎꯒꯁꯨ ꯅꯨꯃꯤꯗꯥꯡ ꯃꯥꯡꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ꯫ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯔꯩꯁꯨ ꯃꯃꯥꯅ ꯍꯜꯂꯛꯄꯗ ꯉꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯤ꯫ ꯂꯣꯏꯗꯨꯅ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅ ꯃꯃꯥꯕꯨ ꯉꯥꯏ꯫ ꯑꯃꯨꯔꯩ ꯊꯣꯡ ꯊꯣꯡꯅꯥꯎ ꯉꯥꯁꯤꯟꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯣꯠꯁꯤꯜꯂꯝꯕ ꯐꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯁꯨ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯣꯃꯣꯟꯀ ꯇꯧꯖꯩ꯫ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨꯕꯁꯦ꯫ ꯐꯤꯁꯦ, ꯑꯁ, ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦꯕꯁꯦ꯫ ꯑꯁ, ꯏꯅꯦ ꯑꯉꯧꯕꯤꯅ ꯐꯤꯁꯦ ꯐꯧꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯝꯂꯣꯏꯗꯀꯣ꯫ ꯑꯃꯨꯔꯩ ꯇꯁꯦꯡꯅ ꯐꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯦ꯫ ꯅꯥꯟ ꯅꯥꯟꯗꯨꯅ ꯐꯨ ꯐꯨ ꯍꯦꯛ ꯀꯥꯝꯕ ꯃꯈꯩ ꯃꯥꯅ ꯄꯥꯏꯖꯔꯤꯕꯗꯨ꯫ ꯋꯥꯈꯟꯗ ꯑꯃꯨꯛꯁꯨ ꯈꯟꯗꯨꯅ, ꯐꯤꯁꯦ ꯃꯆꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯁꯤ ꯍꯦꯛ ꯏꯜꯂꯨꯔꯕꯗꯤꯅꯦ ꯏꯅꯦ ꯑꯉꯧꯕꯤꯅ ꯑꯃꯨꯛ ꯄꯤꯔꯛꯑꯣ, ꯃꯥꯒꯤꯅꯤ ꯁꯣꯏ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯣ ꯃꯆꯨ ꯂꯥꯛꯇꯣꯏꯁꯦ ꯑꯩꯕꯨ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯂꯥꯛꯇꯕꯗꯤ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯍꯦꯔꯥ, ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯕ ꯑꯃ ꯀꯣꯛ ꯂꯥꯛꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯒ꯭ꯔꯣꯡ ꯍꯦꯛ ꯍꯥꯡꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯏ꯫ ꯐꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯔꯩ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ
ꯐꯤ ꯑꯗꯨ ꯈꯪꯁꯨꯞ ꯍꯦꯛ ꯁꯨꯞꯆꯤꯟꯗꯨꯅ ꯃꯇꯨꯡꯗ ꯂꯣꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕꯤ ꯑꯃꯒꯤ ꯃꯇꯧꯅꯤ꯫ ꯊꯕꯥ ꯄꯥꯏꯔꯛꯄ ꯊꯨꯃꯣꯛ ꯑꯗꯨ ꯃꯈꯥꯗ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ "ꯀꯅꯥꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯍꯨꯔꯥꯜꯂꯨꯔꯦ ꯇꯧꯔꯤꯗꯨꯅ? ꯀꯔꯤꯅꯣ ꯅꯪꯅ ꯇꯨꯡꯗ ꯂꯣꯠꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯔꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯁꯤꯔꯗꯧ ꯍꯦꯛ ꯌꯥꯗꯦꯅꯦꯀꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯏꯃꯥꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ?" ꯊꯕꯥ ꯑꯃꯨꯔꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯑꯃꯨꯔꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯀꯟꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯑꯃ ꯂꯧꯔꯨꯔꯕꯁꯨ ꯏꯆꯥꯅ ꯄꯥꯝꯂꯕꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯔꯩꯁꯨ ꯃꯃꯥꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯔꯩ ꯑꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ, ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯩꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯆꯥꯎꯔꯛꯂꯕꯁꯨ ꯇꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯨ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯋꯥꯔꯛꯍꯧꯒꯗꯕꯅꯤ꯫ ꯆꯥꯎꯔꯛꯂꯒ ꯋꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯑꯃꯨꯔꯩꯗ ꯊꯣꯛꯂꯔꯦ꯫ ꯑꯃꯨꯔꯩꯁꯨ ꯃꯃꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯣꯠꯂꯝꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯍꯥꯏ, "ꯏꯃꯥ, ꯃꯇꯨꯡꯗꯤ ꯍꯨꯔꯥꯜꯂꯒꯨꯝꯒꯦ꯫ ꯑꯗꯣ ꯁꯤꯒꯤ ꯐꯤꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯃꯟꯗꯨꯅ ꯂꯧꯕꯅꯤ, ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯂꯣꯏꯗꯕ, ꯌꯥꯝꯅ ꯇꯥꯡꯉꯦ ꯍꯥꯏꯕ ꯏꯃꯥ." ꯊꯕꯥ ꯁꯥꯎꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤ ꯆꯥꯛꯈꯨꯝꯂꯣꯝꯗ꯫ ꯑꯃꯨꯔꯩ ꯃꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯃꯇꯨꯡꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯍꯨꯔꯥꯟꯕ ꯑꯁꯤ ꯇꯧꯅꯨ ꯍꯥꯏꯗꯨꯅ ꯋꯥꯔꯛꯍꯧꯗꯦ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯊꯕꯥꯁꯨ ꯃꯇꯨꯡ ꯇꯧꯔꯅꯨ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯔꯩꯗꯤ ꯐꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯋꯥꯈꯟꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ꯫ ꯍꯧꯖꯤꯛꯇ ꯇꯧꯅꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯕꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒ ꯊꯣꯏꯕꯤꯅꯥꯎꯒꯅ ꯉꯥ ꯍꯨꯔꯥꯟꯗꯨꯅ ꯆꯥꯁꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯗ ꯇꯧꯁꯤꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯃꯃꯥꯅ ꯆꯠꯀꯦ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯤ, ꯁꯥꯎꯔꯛꯀꯅꯨꯀꯣ, ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯎꯕ." ꯊꯕꯥ ꯃꯥꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯨꯝꯃꯤ, "ꯍꯥꯏ, ꯅꯒꯨꯟ ꯈꯪꯏ, ꯈꯗ꯭ꯔꯛ ꯇꯧꯗ꯭ꯔꯁꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤꯅꯦ, ꯍꯟꯗꯛꯇꯤ ꯅꯁꯝ ꯑꯗꯣ ꯃꯩ ꯊꯥꯗꯧꯅꯤ, ꯂꯩꯁꯥꯕꯤ ꯃꯔꯨ ꯀꯣꯛꯄꯤ ꯑꯣꯏꯖꯅꯤ ꯅꯪ." "ꯅꯠꯇꯦꯕ ꯏꯃꯥ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯒꯤ ꯅꯠꯇꯦꯕ. ꯑꯗꯨꯕꯨꯔꯣ ꯉꯁꯤ ꯄꯨꯔꯅꯤꯃꯥꯅꯤꯅ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯅ ꯊꯣꯏꯕꯤꯅꯥꯎꯒ ꯃꯦꯝꯊꯣꯏꯒꯅ ꯃꯣꯏꯔꯣꯝꯗ ꯀꯕꯣꯛ ꯆꯥꯅꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯃꯣꯏ ꯑꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯝꯂꯤꯕ? ꯍꯩ, ꯅꯪꯁꯦ ꯑꯩꯅ ꯃꯒꯨꯟ ꯈꯪꯂꯕ ꯑꯉꯥꯡꯅꯤꯅꯦ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅꯅꯦ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯃꯣꯏ ꯑꯅꯤꯅ ꯍꯧꯕ ꯂꯥꯛꯂꯒ ꯆꯠꯂꯨ." "ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯅꯤꯕ, ꯑꯗꯨꯒ ꯌꯦꯡꯖꯧ." ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯑꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯃꯨꯔꯩꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯏ꯫ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯂꯥꯛꯀꯅꯤꯅ, ꯅꯪꯅ ꯍꯦꯛ ꯊꯥꯖꯗꯦꯕ." ꯊꯕꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯆꯠꯃꯤꯟꯅꯧ, ꯉꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯨ ꯍꯦꯛ ꯄꯨꯟꯈꯤꯕꯗꯒꯤ ꯋꯥꯔꯤ ꯍꯧꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯅꯥꯎꯗꯤ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯗꯦ, ꯍꯨꯔꯥꯟ ꯂꯧꯁꯤꯡꯁꯨ ꯍꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯩꯅ ꯍꯨꯔꯥꯟꯕꯤ ꯑꯣꯏ ꯈꯪꯂꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯗꯨꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯁꯨ ꯑꯗꯨꯃꯛ ꯇꯤꯟꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯃꯨꯔꯩꯅ, "ꯃꯦꯝꯊꯣꯏ, ꯅꯣꯏ ꯅꯄꯥꯗꯨꯕꯨ ꯑꯃꯨꯛ ꯂꯧꯁꯪꯗ ꯂꯥꯛꯇꯅ ꯊꯥꯡꯒꯣꯟꯅ ꯉꯛꯁꯝꯁꯦ ꯑꯃꯨꯛ ꯈꯥꯎꯈꯤꯗꯅ ꯉꯥ ꯆꯥꯕꯒ ꯂꯣꯏ ꯆꯥꯏꯅꯤꯀꯣ." ꯃꯦꯝꯊꯣꯏꯅ, "ꯂꯥꯛꯑꯣꯏ ꯂꯥꯛꯑꯣꯏ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯈꯣꯡ ꯍꯥꯝꯗꯩꯅꯅꯦ ꯃꯁꯥ ꯁꯣꯜꯍꯧꯔꯤꯕꯅꯤ, ꯂꯥꯞꯈ꯭ꯔꯕ ꯂꯧꯁꯪ ꯑꯁꯤꯗ ꯂꯥꯛꯄꯒ ꯉꯝꯃꯣꯏ." ꯑꯍꯨꯝꯗꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯧꯁꯪ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯂꯧꯁꯪ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯃꯝꯕꯒꯤ ꯑꯋꯥꯕ ꯂꯩꯇꯦ꯫ ꯊꯥꯕꯜꯅ ꯄꯨꯡꯉꯧ ꯐꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯉꯥꯒꯤ ꯀꯣꯝ ꯑꯗꯨꯗ ꯂꯣꯡꯊ꯭ꯔꯥꯏ ꯈꯣꯜꯂꯤ꯫ ꯑꯃꯨꯔꯩ ꯀꯤꯕꯁꯨ ꯌꯥꯝꯅ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯖꯣꯝ ꯖꯣꯝ ꯍꯦꯛ ꯇꯧꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯈꯣꯜꯂꯤ꯫ ꯊꯣꯏꯕꯤꯅꯥꯎꯗꯤ ꯈꯔ ꯀꯤꯒꯜꯂꯤ, ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯅ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ, "ꯑꯃꯨꯔꯩ, ꯇꯞꯅ ꯇꯧꯋꯣꯃꯤ, ꯑꯃꯨꯛ ꯃꯔꯤ ꯃꯔꯤ ꯁꯥꯡꯕ ꯁꯤꯠ ꯅꯥꯟꯕꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯑꯣꯡꯗ ꯉꯛꯁꯝꯗ ꯑꯃꯨꯛ ꯌꯦꯠꯆꯔꯛꯀꯅꯤ ꯅꯪ." ꯑꯃꯨꯔꯩ ꯈꯪꯂꯥꯎ ꯂꯥꯎꯏ, "ꯍꯩ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ, ꯐꯥꯒꯤꯅꯤ ꯀꯥꯏꯅ, ꯇꯟꯖꯥ ꯃꯦꯟꯖꯥ ꯍꯦꯛ ꯆꯥꯗꯅ, ꯅꯈꯣꯡꯗꯣ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯆꯤꯡꯊꯅꯤ ꯅꯪ." ꯑꯄꯤꯛꯄꯤꯅ ꯑꯃꯨꯛ, "ꯌꯥꯔꯦ ꯅꯪꯁꯨ ꯉꯥꯡ ꯂꯩꯇ꯭ꯔꯁꯨ ꯁꯠ ꯁꯠ ꯈꯣꯜꯂꯨ."
Nang tanaba ngamde khoi. Kuina ka leirane swaida. Kuchudusune ngawmandana nang thipamga khangdeba thaban pharasu. Ahumdu ngangna duna uchinna chinna nga phaba sulu singkri. Puklawi achauba marum pubi ani phakri. Lausang aduda maira ama thangattuna makoi ahum changduna chak thongatpa hawi. Ensangsu Amurei na thongi. Amurei masakthi haizarabasu cha ensang thongba yamna hai marai mulli. Hawi haidunasu matabu adum thonganbani. Anidusu mateng pangsili. Thoibinawsu ngasai yumlak phaurakpada lamphoi phoduna purakpa kobi adu singju semge haiduna kanna soiri. Memthoiga thoibinawgadi nupa koire. Aduna makhut ngahak hanglakpa aduda thaban yengduna irang sagatli. Memthoina as thaban maraksida ta hinbanaka ayina kansida phamlaga thaban siyamna phajai aduga nangsu phajai kaina hairekladi wakhan ka se nungaidong male. As yam chaida pudupura amdongni. Amurei insang adu otna. Hai taningde thaban yengraga wakhan sagat piga tawnu yengningde. Nawane na kaunayan manmado purakladi kaini. Puda pura amadine noi ani aina ngagi komasida inthagadabani. Memthoi phet lauduna. Hera nangsu wagi wachumna hayuda. Thamoigi ningthoni khanjaribadubu kaunayan mali kaidudi nangsu hemandro. Nangdi kyam phazarage nasak khuthiduga. Nupa phazabana pamliba. Ho aduna ne phangdrido Amurei kuchu sengdabi. Is mai nupa se thi haina sauri malini. Amurei thoibinawdo onsenduna. Mandrane mai nupa da kaunayan. Nangdi nupa do na hena phazai bema. Asi haiduna noi memthoina. Hai nupa phangdabi ensangdo sasat loisilo matam se thengle. Ho aikhoi ne sakse thibanina nupa masak phajadaba yadiye. Aisu thi nupa su thi tawradi hayengwai ichadudi kai oidoiba. Thoibinang moli tapna hairei. Butpok toiba. Ahumdu amuktada walawna noi makhoi ahumdu loksang aduda yamna nungairi. Ihang hangmo lamhang aduda makhoi ahum maning tamna langli. Ngangbinaba kanasu leite. Ngaihaki matung chak loiraduna la aduda chaksu ensangsu pulap hapthai. Nga thongbadu su yamna yami mahika amata yawbazat nate kangna nap hek launa thongi. Memthoina. Khohausidi loirehe. Amurei kupigi yawkhige tawi ko hongmandana. Amurei su singju adu chakho mama mayada namsinduna. Hautadi kaino. Amurei ainabu thengkhrabadi sanani bima. Sana oleduni. Amuke hena mahau leise. Sina huralaga chabe. Thoibinawna amuk hairei. Mathangdi masa khara lit tawraba yen oina chase kanadai huransige. Amurei nya sat khummi. Chabe budi yaibo handakti huralaga chagumse leiraga oina chase. Ai huranba yadreba. Aikhoi mana hatkhrani ai handakane pok huranba yawi hairadi. Memthoina. Is wakhan yam thuna taida. Adu kuini huralagaga. Ado nang huranba khara haitawni. Yen amatanga huralaga chakise. Aduga nangsu matungmigi mapo huralanu. Leiraga chabase yabudi yaibu yam tangiba. Kaishu kaidi kaino yen ama kai ma huralaga chababo. Thoibinawna. Ado handakti ayuktoina chase. Ado huranbadi kanadagi yen huransige. Amurei noktuna. Ho yengi wadine memthoigi kauna yendo. Ado ni huralaga sathokse. Amuksa ahumdu wantha khainoi. Makhoi ahum ngahak phagi tawduna chin kangjai tawnabatani thawoina saunaruba tawde. Asumna numit adumade loisingkhre. Huranduna loksangna chak chaba adusu kanana su khangkhidre. Memthoigi mamana. Hai nangko aina Amurei do yum asida pusilakanu. Migi saijin saya achit akom yamna yengine. Masakto huranbini haibado atak aphongnai. Amurei magi marup anigi mayum asida nongmata chaitek ama phauba lona laukhiba leitre. Aduna memthoina. Ho kaidawrage mana aikhoida laaga. Aikhoida fana laasu nongmata pochai mangba ka yawkhrabo. Imana aduk henjina nganglidubu kaigino. Mana pot huranba nate lona laubani. Is kayadano yengune. Hai nangsu huranbi ado namanabini kaina kankhatlibro ha. Hai nang magi kari mahi machum sarure.
Natraga nangsu matung induna huranba yaurabo? Taningdeba ima, mina pot huralaga aibusu yaubraye. Ima, nang sum ngoksilebo, mathong chadaba, mari makong sanadaba wa ngakta oina he ngangadana. Tanja aduda Thoibinauga Amureigasu thongan wangmada leptuna Memthoibu laktana kaurai. Memthoigi mamana hainaringitu lakpu lae. Horeni hanjalakadoriba. Tinarinina taurisisune nupa marai mahinbi ngakta. Memthoi mamana haribadu hoini mainika amta hairamde isaidu ngangduna chatki. Mama ibemadu sauna lahowi. Mina hairaga kayada usitunu yengunise. Hai, karaidana nana chatlido, ha? Numita ringai halau ko. Natradine nang sumjina kallaga tandawni nang. Ahumdu wari sa saduna singju patpham tamna lai. Tasengbagidi Thoibinauga Memthoigadi nupa unaba lakpani. Aduga Amureina lakpana singju chaba lakjaba haiduni. Nupa ahum adu hana na papham aduda phamduna leiramli. Henba amadi boinau aduga pari. Henbaga Memthoiga aduga boinauga Thoibinaugani. Aduga pariga Amureigana pothap haibaduni. Adubu parina karisu khandrabasu Amureidi parigi masang matau phajaba lemjaba matauda thamoigi kachin amada aka agum tauba mihun amadi tatana chonglibani. Madumakna tasena nungsiribra haibadi maso gyan tajade. Magi leibam thokpa dumak lei. Ahum adusu yoksilaktuna paring phamduna mai onsinnaduna singju bora chaminne. Pumba chaba mari adudi michi ten kapnaringai singju bora adu icha sasinde. Aduga parisu icha chade. Mana chadabagi maramna. Amureina ithihei thikai maning tamna singju bora chaba adu uraga kari matauno haiduna wakhanda khanbagini. Masi ngangje phanaju saure sakna thiriba. Sumai sum chaminaba khudi phangjadaba saksa ase sum tawi. Yengune kayada hauna chariba. Mi yauri kaise kaimta nachumbiba nattene. Pari amuksu wakhanda nuklui ma Amureigi matawada nuk ingi. Amurei si mana munna khangba mini. Mana huranbada ngasi phau mina phaba ngamde hainarise magi kuchu asina thasi oiba janine. Pari wakhan khalingai mangduna leirure boinauna khuningna thilakpada wakhal lai. Adubu wakhal lakpada taha singju chage tawrubadagi singju amata yaramdre. Amuk yengkhalakpadana Amurei morok saduna ising khuzaidu thangatuna gara thai. Purikadu ising tarakpagi loina chotle. Onthokpanida Amurei pakhang mamang asida. Asumna nongmanini amu hokre ngasidi lesabi ahum adu ayuk yenda anganbadagi kanagi yen huransige haiduna kok sungsinnari. Memthoina leire yen yam leire. Thoibinauna ha leireba kanagino. Yamna natrasu yayi amakhakni dakar orise. Amureina mana thangatli tadobagi ngairi matago. Memthoina asuk nakna leiraga aikhoina matam hek manghalui. Ho aduburo ta parido yen yam loibani. Amakhak satpabu kem khangloi. Adu hekta tawrase. Amurei wata aduda khangprek pu khangi. Ngamoi ko magi yen oidi aidi ngamoi haisini. Chadrasu toasi. Mang hana ka nungaitabane. Aduga mita paridudi ainasu kaino khara khalibani. Thoibinauna yani he kem tawre khangsu khangoi dobodubu natradi aikhoi kanadagi hurandoino swaisidi yensu anamana amta loinade. Memthoina kem tawrese nangnane yen mayamdudagine ama kok satla loire. Aikhoina mapanda mi yengdoine yamna haina singna yengdoineba kaisu pharoyi nangni sigumase khara thoidok hendokna hai tawbani. Natradi aina satlasu yabani. Amureina noisu khangabani. Aina ta huralaga sum chadoi tawi. Asumna ahumdu inaba yaba inarabatung pari hoidagi yen huranba haiba aduda yanaduna mirang narak yengduna lakli. Laibak thiba ama hairagadi parigi yendu yamlamdre. Tara pharamdau mandre. Aduga laibak phabana mi kanasu leiramdabaduni. Samban adudagi listillaga Amureina yen adu khongdanaba haiduna machin mangak supai paiduna puthorakli. Mataroi aniduna bora phaktokduna ngaiduna leiramba aduda yen adu thok hapchinduna makhoina khanaba lamhang aduda lai. Amureina mihun sudebo ai ngasigi mihun kuchong sidine
ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯣꯠ ꯍꯨꯔꯥꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎ ꯆꯣꯡꯗ꯭ꯔꯤ. ꯑꯗꯨꯒ ꯇꯥ ꯄꯥꯔꯤꯒꯤ ꯌꯦꯟꯗꯣ ꯀꯩꯁꯨ ꯌꯥꯝꯗꯦ. ꯅꯣꯏꯅ ꯌꯥꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏ. ꯍꯣꯔꯦꯟ ꯃꯁꯤꯡ ꯋꯥꯠꯂꯝꯂꯦ ꯀꯥꯏꯅ ꯑꯃꯨꯛ ꯊꯤꯔꯛꯑꯗꯤ ꯅꯣꯏ ꯑꯅꯤꯅ ꯈꯨꯝꯃꯨꯀꯣ. ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯊꯦꯡꯈꯤꯅꯤ, ꯊꯕꯛ ꯍꯧꯁꯤ. ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯪꯗꯨꯅ ꯌꯦꯟ ꯑꯗꯨ ꯁꯦꯝꯗꯨꯅ ꯊꯣꯡꯕꯕꯨ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗ ꯄꯥꯔꯤ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯍꯥꯞꯄ ꯆꯪꯂꯛꯏ. ꯌꯦꯟ ꯑꯗꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡ ꯃꯁꯤꯡ ꯊꯤꯕꯅꯤ. ꯑꯃ ꯋꯥꯠꯂꯝꯕ ꯑꯗꯨꯗ ꯁꯣꯏꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯦꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ. ꯁꯥꯎꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯍꯥꯞꯂꯝꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ. ꯄꯥꯔꯤ ꯃꯥꯒꯤ ꯃꯄꯣꯠ ꯑꯃ ꯃꯥꯡꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯁꯥꯎꯕꯤꯅꯤ. ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯌꯦꯟꯗꯨ ꯊꯤ. ꯂꯩꯊꯣꯔꯛꯄꯗ ꯁꯝꯕꯟ ꯍꯣꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯦꯟ ꯃꯇꯨ ꯈꯔ ꯇꯥꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ. ꯀꯅꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯔꯩ ꯅꯠꯇꯅ ꯄꯣꯠ ꯍꯨꯔꯥꯟꯒꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯄꯥꯔꯤ ꯃꯌꯥ ꯆꯤꯛꯈ꯭ꯔꯦ. ꯃꯗꯨꯒꯤ ꯁꯛꯊꯤꯕꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯁꯣꯏ ꯑꯣꯏꯅꯤ. ꯃꯥ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯑꯣꯏꯗꯣꯏꯅꯣ? ꯅꯨꯄꯥꯃꯛꯁꯨ ꯅꯠꯇꯦ. ꯑꯁꯨꯛ ꯑꯣꯛꯇꯕ ꯊꯕꯛ. ꯈꯪꯅꯤ ꯉꯁꯤꯗꯤ. ꯃꯁꯝ ꯑꯈꯣꯏꯕꯗꯣ ꯅꯨꯡ ꯌꯥꯜꯂꯒ ꯐꯣꯏꯗꯠꯀꯦ, ꯅꯨꯄꯤ ꯍꯥꯠꯀꯦ ꯉꯁꯤ. ꯄꯥꯔꯤ ꯁꯥꯎꯅ ꯂꯥꯛꯏ. ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯉꯥꯡ ꯑꯃꯗ ꯍꯪꯉꯤ. ꯏꯕꯨꯡꯉꯣ, ꯅꯅꯦ ꯑꯃꯨꯔꯩꯀ ꯎꯕ꯭ꯔꯥ ꯉꯁꯤꯒꯤ? ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯅꯤꯡꯒꯤ ꯂꯝꯍꯥꯡꯗ ꯃꯣꯏ ꯑꯍꯨꯝ ꯂꯩꯍꯧꯕꯅꯤ. ꯄꯥꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ. ꯑꯍꯨꯝꯗꯨꯗꯤ ꯆꯥꯛ ꯆꯥꯕꯕꯨ ꯂꯣꯏꯗꯨꯅ ꯂꯥꯛ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯝꯂꯦ. ꯄꯥꯔꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯊꯣꯏꯕꯤꯅꯥꯎ ꯃꯈꯨꯠ ꯂꯦꯛꯇꯨꯅ ꯑꯁ ꯌꯥꯝ ꯍꯥꯎꯋꯦꯕꯨ, ꯑꯩꯗꯤ ꯑꯣꯛꯇꯦꯕꯨ, ꯃꯊꯪ. ꯊꯣꯏꯕꯤꯅꯥꯎ ꯅꯣꯡꯈꯠꯂꯛꯄꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯥꯡꯂꯝꯕ ꯋꯥ ꯆꯞ ꯂꯦꯞꯄꯤ. ꯃꯈꯨꯠ ꯁꯠ ꯊꯥꯡꯗꯩ. ꯑꯅꯤꯗꯨꯅ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯦ, ꯃꯊꯪ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯄꯥꯔꯤ ナꯀꯟꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤꯕ ꯃꯌꯥꯏ ꯑꯗꯨꯗ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ. ꯑꯅꯤꯗꯨꯁꯨ ꯈꯪꯅ ꯍꯧꯒꯠꯂꯛꯏ. ꯄꯥꯔꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯍꯨꯝ ꯑꯗꯨ ꯃꯀ꯭ꯂꯥꯞꯁꯤꯡ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯦꯝꯊꯣꯏꯅ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ, ꯋꯥ ꯂꯥꯡꯒ ꯑꯝꯇ ꯉꯥꯡꯗꯅ ꯃꯤꯅ ꯐꯝꯂꯤꯁꯤꯗ ꯏꯁꯤꯡ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ? ꯄꯥꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤ ꯑꯩꯒꯤ ꯌꯦꯟꯁꯦ? ꯑꯍꯨꯝꯗꯨ ꯈꯨꯝꯗꯦ. ꯄꯥꯔꯤ ꯈꯪꯂꯥꯎ ꯂꯥꯎꯏ. ꯅꯣꯏ ꯑꯍꯨꯝꯗꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ. ꯀꯅꯥꯅ ꯑꯩꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯅꯣ ꯍꯥ? ꯌꯥꯝ ꯊꯨꯅ ꯈꯨꯝꯃꯨ. ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯑꯩꯗꯤ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯛꯇꯨꯅ ꯅꯣꯏ ꯑꯍꯨꯝꯃꯛ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯒꯅꯤ. ꯑꯃꯨꯔꯩ ꯋꯥ ꯉꯥꯡꯗꯦ. ꯉꯁꯤꯗꯤ ꯃꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ. ꯃꯥꯅ ꯂꯧꯗꯦ, ꯃꯥ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯌꯦꯠꯈꯤꯗ꯭ꯔꯦ. ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯃꯨꯔꯩꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯄꯥꯔꯤ ꯑꯃꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯅ ꯅꯆꯤꯟ ꯈꯨꯝꯗ꯭ꯔꯕꯁꯨ ꯑꯩ ꯈꯪꯉꯤ. ꯀꯨꯆꯨ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯅꯊꯃꯣꯏꯁꯨ ꯁꯦꯡꯗꯦꯅꯦ. ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯇꯧꯗꯦꯅꯦ ꯍꯥ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯗꯧꯒꯤ ꯉꯥꯏꯕ. ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯕꯦꯝꯃ? ꯍꯩ, ꯅꯄꯨꯟꯁꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯟ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯤꯕꯗꯨꯕꯣ ꯍꯥ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯝꯕꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯝꯗ ꯇꯧꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯦꯠ ꯃꯦꯠꯈꯥꯏꯕ ꯌꯥꯔꯕꯅꯤ. ꯉꯁꯤꯗꯤ ꯅꯪ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯌꯦꯟ ꯃꯇꯨ ꯑꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏ, ꯍꯨꯔꯥꯟꯕꯤ ꯑꯃꯨꯔꯩ, ꯍꯨꯔꯥꯟꯕꯤ! ꯄꯥꯔꯤꯅ ꯂꯥꯎꯕ ꯑꯗꯨꯗ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯈꯪꯉꯤ. ꯄꯥꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯒ ꯁꯛ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ. ꯌꯦꯟꯗꯣ ꯆꯥꯅꯤꯡꯂꯕꯁꯨ ꯑꯗꯨꯃꯛ ꯏꯔꯦꯅ ꯍꯥꯏꯔꯒ ꯆꯥꯕ ꯌꯥꯏ. ꯑꯗꯨꯛ ꯆꯣꯞꯅ ꯆꯥꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯌꯥꯝ ꯂꯦꯝꯃꯦꯅꯦꯍꯦ, ꯃꯤꯒꯤ ꯃꯄꯣꯛ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯒ. ꯅꯣꯏ ꯑꯅꯤꯁꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯅꯦ ꯍꯥ? ꯅꯃꯥꯟꯅꯕꯤꯁꯤꯅ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯅꯣꯏ ꯑꯅꯤꯁꯨ ꯃꯇꯦꯡ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯕꯅꯤꯅꯦ. ꯄꯥꯔꯤ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ. ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯦꯟꯒꯤ ꯄꯩꯁꯥ ꯊꯤꯜꯂꯛꯎ. ꯊꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯏ ꯌꯦꯡꯉꯨ. ꯄꯥꯔꯤ ꯆꯠꯈ꯭ꯔꯦ. ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯔꯤꯗ. ꯑꯃꯨꯔꯩ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯔꯤꯕꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯄꯥꯝꯖꯔꯒ ꯂꯩꯕꯒ ꯑꯗꯨꯝꯅꯒ ꯍꯦꯛ ꯍꯥꯏꯖꯤꯜꯂꯝꯕ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯗꯨꯅ ꯀꯞꯊꯣꯔꯛꯂꯦ. ꯅꯣꯡꯃꯇ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ ꯑꯃꯨꯔꯩ ꯉꯁꯤꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯏꯀꯥꯏꯕ, ꯑꯁꯨꯝꯅ ꯋꯥꯕ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤ. ꯃꯥꯒꯤ ꯌꯦꯟꯗꯣ ꯀꯔꯤ ꯅꯨꯡꯒꯤ ꯍꯨꯔꯥꯜꯂꯨꯕꯅꯣ?
ꯑꯩ ꯏꯀꯥꯏꯕꯅ ꯃꯥꯏ ꯑꯁꯦ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯃꯇꯥ ꯑꯅꯤꯅ ꯃꯥꯕꯨ ꯐꯅ ꯊꯦꯝꯖꯤꯟꯕꯤ, ꯑꯗꯨꯕꯨ ꯑꯃꯨꯔꯩ ꯃꯥꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯟꯒꯤ ꯃꯍꯥꯎꯒ ꯍꯨ 3ꯃꯨꯛ ꯈꯥꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯔꯩꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯦꯝꯊꯣꯏꯅ ꯄꯥꯔꯤꯗ ꯁꯦꯟ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯍꯥꯏꯔꯕꯁꯨ ꯑꯃꯨꯔꯩꯅ ꯈꯨꯝꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯊꯕꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯔꯩꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯔꯩ ꯑꯗꯨꯃꯛ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩ꯫ ꯊꯕꯥꯅ "ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯪꯂꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯈꯨꯝꯃꯨꯗꯅ ꯅꯪꯕꯣ? ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯈꯥ ꯋꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤꯆꯥꯕꯣ?" ꯑꯃꯨꯔꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯊꯕꯥꯁꯨ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ ꯍꯪꯏ, "ꯍꯩꯃꯥ, ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯀꯞꯇꯕ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯁꯤꯕꯨ? ꯁꯦ ꯀꯞꯄ ꯇꯣꯛꯎꯁꯦ, ꯏꯃꯥꯗꯅꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ." ꯊꯕꯥ ꯑꯃꯨꯔꯩꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯠꯄꯤꯗꯨꯅ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯃꯨꯔꯩ ꯀꯞꯅ ꯀꯞꯅ "ꯏꯃꯥ, ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇ ꯑꯩ ꯂꯧꯔꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯏꯀꯥꯏꯖꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯏꯃꯥ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯆꯥꯅ ꯉꯍꯥꯟꯅ ꯏꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ." ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯃꯆꯥꯕꯨ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯑꯃꯨꯔꯩ ꯃꯥꯁꯨ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯊꯕꯥꯅ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ, ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦꯁꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥꯒꯤ ꯃꯔꯥꯟ ꯉꯥꯛꯇꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ, ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯥꯅ ꯊꯤꯡꯈꯤꯗꯕ, ꯉꯥꯡꯈꯤꯗꯕ ꯑꯗꯨꯅ ꯉꯁꯤ ꯏꯆꯥꯅ ꯍꯩꯅꯕꯤ ꯑꯣꯏꯈꯤꯗꯨꯅ ꯂꯦꯞꯄ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯏꯃꯥꯅ ꯁꯤꯒꯨꯝꯕ ꯇꯧꯔꯅꯨ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯤ ꯊꯣꯛꯇꯅꯕꯅꯤ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ꯫ ꯐꯔꯦ, ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯄꯦꯜꯂꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯄꯨ ꯇꯥꯛꯇꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯔꯣꯏꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯔꯩ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯁꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯈꯤ꯫ ꯃꯥꯒꯤ ꯃꯔꯝ ꯃꯣꯛꯄ ꯃꯇꯧꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯍꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯪꯅꯕ ꯈꯨꯟꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫